Ngasi Octobergi tang kunipan yum sagaisa numitki Imphal da phongba pauche khargi headlines pathokcharge taminarasi. COVID-19 positive oibagi changdi hantharakle mi sibagi changdi leptana wangkhalakli. Manipur da haukiba pung kunmari da miyoi taruk lekhidre lekhitabagi mising cham yankhai yokre. COVID na tourism da tamthiraba chaitheng piri sangai festival kumsi chahigi oina pangthoklaroi. Tongan tongan ba activity sing hangdokhiba guideline chatnabagi matam November 30 fawba sangdokle. Ngarang numidangdagi lambi phawna handuna NH ta palamba gari sing Imphal da changlakre. Chief Minister na ECI gi chatna kanglon sing thugairaga vote khombagi thawong condemn tawi CPI. Hojiti India macha ama hekta Jammu and Kashmir da lam leibe yare. Harley Davidson Hero Deal India da Hero Motorcorp na Harley Davidson motorcycle sing yonba amasung service tawragani. India amasung US ani gi marakta strategic defense pact sign tawnakhre. Italy da nahongna na COVID-19 gi athingba thambadagi hingsa gi thodok thokle. Taiwan da harpoon missile yonanaba notice thokre. Manipur amasung Assam gi hockey sanaroi singi activity sing amuk makha chathaba hongnare. Amasung Imphal Rendo News ki kilometer chani gi BRM pangthokre. Thank you.